ꯑꯍꯥꯟꯕꯃꯛꯇꯗ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯅꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯣꯏꯔꯥꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ 49 ꯈꯣꯌꯦꯟꯇꯥꯛ ꯊꯝꯅꯥꯄꯣꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯧꯀꯣꯜꯁꯤꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯤꯅ ꯐꯤꯜꯗ ꯀꯨꯝꯗꯨꯅ ꯌꯦꯡꯁꯤꯟꯕꯗꯒꯤ ꯍꯟꯗꯛ ꯂꯧꯃꯤꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯕꯨꯛꯇ ꯀꯨꯝꯗꯨꯅ ꯂꯧ ꯅꯤꯡꯊꯤꯅ ꯁꯨꯕ ꯉꯝꯂꯦ꯫ ꯑꯗꯨꯕꯨ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯂꯧ ꯄꯔꯤ ꯀꯨꯟꯂꯣꯝꯗꯤ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯧ ꯎꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯥꯡꯈꯂꯋꯥꯏ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯎꯄ ꯄ꯭ꯔꯙꯥꯟꯒꯤ ꯊꯧ ꯄꯨꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯃꯨꯇꯣꯟꯅ ꯗꯤꯁꯤ ꯕꯤꯁꯅꯨꯄꯨꯔꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯧ ꯎꯁꯤꯟꯈ꯭ꯔꯕ ꯂꯧꯐꯝꯁꯤꯡ ꯑꯗꯨ ꯃꯩꯇꯩꯁꯤꯡꯅ ꯆꯪꯗꯨꯅ ꯂꯧ ꯎꯕ ꯌꯥꯅꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯤꯅꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯎꯄ ꯄ꯭ꯔꯙꯥꯟ ꯃꯨꯇꯣꯟꯅ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯒ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯍꯥꯏ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ 49 ꯈꯣꯌꯦꯟꯇꯥꯛ ꯊꯝꯅꯥꯄꯣꯛꯄꯒꯤ ꯂꯧꯐꯝ ꯑꯌꯥꯝꯕꯗ ꯂꯧꯃꯤꯁꯤꯡꯅ ꯆꯪꯗꯨꯅ ꯂꯧ ꯎꯕ ꯉꯝꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯗꯤꯁꯤ ꯕꯤꯁꯅꯨꯄꯨꯔꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯐꯤꯜꯗ ꯀꯨꯝꯗꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯕꯗꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯗꯒꯤ ꯍꯟꯗꯛ ꯂꯧꯃꯤꯁꯤꯡꯅ ꯑꯀꯤ ꯑꯈꯪ ꯑꯃꯠꯇ ꯂꯩꯇꯅ ꯂꯧ ꯎꯕ ꯉꯝꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯃꯤꯁꯤꯡꯅ ꯍꯥꯏ ꯀꯦꯅꯦꯜ ꯃꯊꯛꯇ ꯃꯤꯇꯔ 150 ꯀꯥꯈꯠꯂꯒ ꯂꯩꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤ ꯂꯧ ꯎꯅꯕꯒꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏ ꯀꯦꯅꯦꯜꯒꯤ ꯃꯊꯛ ꯃꯤꯇꯔ 150 ꯀꯥꯈꯠꯂꯒ ꯂꯩꯔꯤꯕ ꯂꯧꯀꯣꯜꯁꯤꯡ ꯑꯗꯨꯗꯤ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯧ ꯎꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤꯕꯗꯒꯤ ꯃꯩꯇꯩ ꯂꯧꯄꯨꯁꯤꯡꯅ ꯂꯧ ꯎꯕ ꯉꯝꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯗꯤꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯧ ꯄꯔꯤ ꯀꯨꯟꯂꯣꯝ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯂꯧ ꯄꯥꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯂꯧꯐꯝ ꯑꯁꯤꯗ ꯃꯩꯇꯩ ꯂꯧꯄꯨꯁꯤꯡꯅ ꯆꯪꯗꯨꯅ ꯂꯧ ꯎꯕ ꯌꯥꯍꯟꯕꯤꯌꯨ ꯍꯥꯏꯅ ꯊꯝꯅꯥꯄꯣꯛꯄ ꯌꯨꯠ ꯋꯥꯔꯀꯔꯁ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯏꯅ ꯊꯧ ꯄꯨꯔꯤꯕ ꯃꯣꯏꯔꯥꯡꯊꯦꯝ ꯗꯦꯕꯥꯟ ꯁꯤꯡꯍꯥꯅꯁꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯤꯒꯤ ꯑꯣꯐꯤꯁꯇ ꯆꯠꯇꯨꯅ ꯗꯤꯁꯤ ꯎꯅꯗꯨꯅ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯦꯁꯗꯤꯑꯣ ꯑꯃꯗꯤ ꯑꯦꯁꯗꯤꯁꯤꯅꯆꯤꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯗꯒꯤ ꯍꯥꯏꯔꯤꯕ ꯂꯧ ꯄꯔꯤ ꯀꯨꯟꯂꯣꯝ ꯑꯗꯨ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯧ ꯎꯕ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯕꯁꯨ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫ ꯎꯄ ꯄ꯭ꯔꯙꯥꯟ ꯃꯨꯇꯣꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯧꯖꯤꯛ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯊꯃꯣꯏꯒꯤ ꯌꯥꯝꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯥꯒꯤ ꯂꯧꯐꯝꯗ ꯂꯧꯃꯤꯁꯤꯡꯅ ꯆꯪꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯊꯥꯗꯠꯄꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯧꯃꯤꯁꯤꯡꯅ ꯔꯤꯄꯣꯔꯠ ꯇꯧꯗꯨꯅ FIR ꯂꯧꯈꯠꯄꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄꯁꯨ ꯍꯣꯠꯅꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯁꯔꯚꯦ ꯇꯧꯕ ꯃꯇꯝꯗ ꯂꯧ ꯄꯔꯤ ꯀꯨꯟꯂꯣꯝ ꯑꯗꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂ ꯐꯥꯎꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯈ꯭ꯔꯕ ꯃꯐꯝꯁꯤꯡ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯄꯨꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯀꯝꯄꯦꯟꯁꯦꯁꯟꯅꯆꯤꯡꯕ ꯁꯦꯟꯐꯝ ꯑꯗꯨꯁꯨ ꯄꯤꯕꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯅꯦꯠ ꯇꯥꯗꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯐꯥꯜꯗ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯚꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯅ ꯚꯣꯠ ꯊꯥꯗꯗꯨꯅ ꯈꯟꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃꯃꯝ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯕ, ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯑꯣꯏꯅ ꯈꯟꯗꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯂꯤꯆꯠꯅꯤ ꯍꯥꯏꯕꯗ ꯍꯩꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯄꯨꯟꯅ ꯂꯧꯃꯤꯟꯅꯗꯨꯅ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯇꯣꯈꯥꯏꯅ ꯀꯦꯝ ꯇꯧꯅꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ MLAꯁꯤꯡꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯁꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯃꯥꯡꯗ ꯊꯝꯗꯨꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯈꯥꯏꯅ ꯇꯥꯟꯅꯕ ꯑꯃꯗꯤ ꯑꯃꯒ ꯍꯨꯟꯅꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯆꯨꯝꯗꯦ꯫ MLAꯁꯤꯡꯒꯤ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯔꯛꯄ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯉꯝꯗꯅ ꯊꯩꯗꯣꯛꯇꯨꯅ ꯊꯧꯁꯥꯗꯅ ꯂꯩꯊꯣꯛꯄꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯃ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯩꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯅꯕ MLAꯁꯤꯡ ꯁꯨꯅ ꯂꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯣꯏꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ MLAꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯟꯕ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ MLA ꯑꯃꯃꯝ ꯑꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯕꯅꯤ ꯍꯥꯏꯕꯗꯨ ꯐꯣꯡꯅ ꯇꯥꯛꯄꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕ ꯀꯌꯥꯃꯔꯨꯝ ꯆꯣꯡꯊꯣꯔꯛꯇꯨꯅ ꯂꯨꯆꯤꯡꯕ ꯑꯃ ꯈꯟꯕ ꯉꯝꯗꯕꯗꯒꯤ ꯂꯩꯉꯥꯛ ꯁꯦꯝꯕ ꯉꯝꯗꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯈꯣꯏꯅ ꯄꯥꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯈꯜꯂꯛꯄ ꯇꯥꯔꯕꯗꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯒꯅꯤ ꯍꯥꯏꯕꯔꯣꯝꯗ ꯂꯩꯕꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯣꯛꯅ ꯊꯕꯛ ꯇꯧꯕ ꯉꯝꯖꯗꯕ ꯁꯦꯟꯇꯔꯗꯒꯤ ꯆꯥꯕꯤ ꯊꯥꯔꯒ ꯆꯠꯄ ꯘꯥꯔꯤꯒꯤ ꯃꯇꯧꯒꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ MLAꯁꯤꯡ ꯂꯩꯐꯝ ꯊꯣꯛꯇꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯄꯨꯔꯥ ꯂꯩꯈꯥ ꯇꯥꯔꯤ꯫ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ꯫ ꯃꯁꯤꯅ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛꯇ ꯅꯣꯡꯃꯒꯤ ꯃꯅꯤꯡ ꯍꯜꯂꯛꯄꯒꯨꯝ ꯇꯧꯔꯤ꯫
ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗꯁꯨ ꯀꯥꯡꯈꯣꯡ ꯆꯥꯏꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯄꯗꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯅꯤꯡꯊꯤꯅ ꯂꯩꯇꯕ ꯉꯝꯗꯦ ꯃꯗꯨꯅ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯍꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯀꯥꯡꯈꯨꯜꯗꯒꯤ ꯂꯤꯈꯠꯄ ꯉꯝꯗꯅ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯗ ꯊꯕꯛ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕꯤꯌꯨ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯂꯣꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛ MLA ꯑꯣꯏꯔꯤꯕ ꯑꯁꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯂꯕꯁꯨ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯃꯤꯌꯥꯝꯅ ꯀꯩꯗꯧꯉꯩꯗꯁꯨ ꯊꯥꯒꯠꯂꯛꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯗꯨꯅ ꯃꯤꯌꯥꯝꯒꯤ ꯁꯦꯟꯇꯤꯃꯦꯟ ꯑꯁꯤ ꯈꯪꯅ MLAꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜꯗ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯑꯣꯏꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯁꯔꯨꯛ ꯑꯣꯏꯅ ꯃꯤꯗꯜ ꯏꯁꯀꯤ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯒꯦ ꯒꯖꯥꯒꯤ ꯂꯥꯟꯗ ꯁꯤꯈꯤꯕ ꯑꯄꯨꯟꯕ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯃꯁꯤꯡ 40,000 ꯁꯨꯈ꯭ꯔꯦ ꯑꯗꯨꯒ 1,94,960 ꯑꯁꯣꯛ ꯑꯄꯟ ꯅꯪꯉꯦ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯒꯖꯥ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯏꯖꯦꯜꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛꯇ ꯃꯤꯑꯣꯏ 62 ꯔꯣꯝ ꯁꯤꯈꯤ ꯆꯍꯤ ꯑꯅꯤ ꯐꯖꯤꯜꯂꯛꯂꯕ ꯂꯥꯜ ꯑꯁꯤ ꯀꯨꯝꯖꯥ 2023ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯇ ꯍꯃꯥꯁꯅ ꯏꯖꯦꯜꯗ ꯂꯥꯟꯗꯥꯔꯛꯇꯨꯅ ꯃꯤꯑꯣꯏ 1,100 ꯍꯥꯠꯈꯤꯕ ꯑꯃꯗꯤ 200 ꯔꯣꯝ ꯍꯦꯟꯕꯅ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯋꯥꯊꯣꯛ ꯑꯗꯨꯗꯒꯤ ꯍꯧꯔꯛꯈꯤꯕꯅꯤ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯍꯟꯗꯛ ꯏꯖꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯒꯖꯥꯗ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯂꯦꯁꯇꯥꯏꯟ ꯂꯥꯈ ꯀꯌꯥ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤꯕꯁꯤ ꯑꯔꯥꯟꯕꯅꯤ ꯒꯖꯥꯗ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯃꯥꯌꯣꯛꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯕꯦꯟꯖꯥꯃꯤꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯒꯖꯥꯗ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯃꯦꯔꯤꯀꯥꯅ ꯒꯖꯥꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯄꯤꯕ ꯍꯧꯔꯒꯅꯤ ꯂꯣꯏꯅꯅ ꯐꯨꯗ ꯁꯦꯟꯇꯔ ꯀꯌꯥꯁꯨ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯄꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯒꯖꯥꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯀꯣꯛꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯒꯅꯤ ꯒꯖꯥꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥ ꯑꯃꯠꯇꯅ ꯑꯣꯏꯗꯕ ꯉꯥꯡꯕꯁꯨ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒꯖꯥꯗ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯑꯣꯏ 194 ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯡ 24ꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯖꯥꯗ ꯃꯤꯑꯣꯏ 14 ꯔꯣꯝꯁꯨ ꯁꯤꯈꯤ ꯍꯥꯏꯔꯤ ꯒꯖꯥꯗ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗꯒꯤ ꯍꯧꯅ ꯏꯖꯦꯜꯒꯤ ꯂꯟꯃꯤꯁꯤꯡꯅ ꯒꯖꯥꯗ ꯄꯨꯁꯤꯟꯒꯗꯕ ꯆꯥꯅ ꯊꯛꯅꯕ ꯄꯨꯕ ꯒꯥꯔꯤ ꯄꯨꯝꯅꯃꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯗꯨꯅ ꯊꯝꯖꯤꯟꯈꯤꯕꯗꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅꯤ UN ꯑꯃꯗꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯀꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯂꯨꯞꯁꯤꯡꯅꯁꯨ ꯒꯖꯥꯗ ꯍꯧꯖꯤꯛ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯍꯧꯗ꯭ꯔꯕꯗꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒꯖꯥꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯅꯪꯂꯕ ꯒꯖꯥꯒꯤ ꯃꯤꯌꯥꯝꯒꯤ ꯌꯦꯡꯂꯒ ꯇꯣꯉꯥꯟꯕ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡꯒꯤ ꯑꯣꯏꯕ ꯂꯩꯕꯥꯛ ꯑꯃ ꯄꯤꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯏꯖꯦꯜꯒ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒꯤ ꯀ꯭ꯔꯥꯎꯟ ꯄ꯭ꯔꯤꯟꯁ ꯃꯣꯍꯝꯃꯗ ꯕꯤꯟ ꯁꯜꯃꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀ꯭ꯔꯥꯎꯟ ꯄ꯭ꯔꯤꯟꯁ ꯃꯣꯍꯝꯃꯗ ꯁꯜꯃꯥꯟ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨ ꯑꯅꯤꯃꯛ ꯃꯤꯄꯥꯏꯕ ꯄꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯕ꯭ꯔꯥꯝ ꯑꯦꯀꯣꯔꯗꯇ ꯆꯥꯎꯅ ꯑꯀꯥꯏꯕ ꯊꯣꯛꯇꯨꯅ ꯏꯖꯔꯦꯜꯒꯤ ꯃꯪꯂꯥꯟ ꯃꯪꯐꯥꯎꯅꯈꯤꯗꯕꯁꯨ ꯌꯥꯏ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯃꯔꯛꯇ ꯈꯨꯠꯊꯣꯛꯅꯔꯛꯄꯗꯒꯤ ꯒꯖꯥꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯈꯣꯡꯊꯥꯡ ꯀꯌꯥ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯅ ꯂꯧꯈꯠꯂꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯣꯄꯔꯦꯁꯟ ꯖꯤꯕꯥꯜꯔꯥꯠ 93 ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯗꯨꯕꯥꯏꯅ ꯆꯥꯅ ꯊꯛꯅꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯐꯤꯔꯣꯜ ꯌꯥꯎꯅ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯔꯥꯐꯥ ꯕꯣꯔꯗꯔ ꯀ꯭ꯔꯣꯁꯤꯡ ꯂꯥꯟꯊꯣꯛꯇꯨꯅ ꯒꯖꯥ ꯇꯝꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯇ꯭ꯔꯛ 39ꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯇꯦꯡꯕꯥꯡ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯆꯤꯟꯖꯥꯛꯀꯤ ꯄꯣꯠꯂꯝ ꯍꯥꯞꯄ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯄꯣꯠꯂꯝ ꯍꯥꯞꯄ ꯑꯃꯗꯤ ꯑꯉꯥꯡꯒꯤ ꯆꯤꯟꯖꯥꯛ ꯍꯥꯞꯄ ꯇ꯭ꯔꯛ 19 ꯌꯥꯎꯈꯤꯕꯒ ꯂꯣꯏꯅꯅ ꯇ꯭ꯔꯛ 10 ꯍꯦꯟꯕꯅ ꯑꯅꯧꯕ ꯋꯥꯇꯔ ꯄꯥꯏꯞꯂꯥꯏꯟ ꯁꯦꯝꯒꯠꯄꯗ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯄꯣꯠꯂꯝ ꯀꯌా ꯄꯨꯈꯤꯕꯅꯤ ꯒꯖꯥꯗ ꯁꯦꯝꯒꯠꯀꯗꯧꯔꯤꯕ ꯑꯅꯧꯕ ꯏꯁꯤꯡꯒꯤ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 13 ꯁꯥꯡꯕꯒ ꯂꯣꯏꯅꯅ ꯏꯖꯤꯞꯇꯒꯤ ꯔꯥꯐꯥ ꯑꯃꯗꯤ ꯈꯥꯟ ꯌꯨꯅꯤꯁꯇ ꯂꯩꯕ ꯗꯤꯁꯄ꯭ꯂꯦꯁꯃꯦꯟ ꯖꯣꯟꯁꯤꯡꯗ ꯁꯝꯅꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯑꯅꯧꯕ ꯏꯁꯤꯡꯒꯤ ꯄꯥꯏꯞꯂꯥꯏꯟ ꯑꯁꯤꯅ ꯅꯣꯡꯃꯗ ꯒꯦꯂꯣꯟ ꯃꯤꯂꯤꯌꯟ 2 ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ UAEꯅ ꯕ꯭ꯔꯗꯔꯁ ꯑꯣꯐ ꯒꯨꯗꯅꯦꯁ ꯍꯥꯏꯕ ꯑꯃꯒ ꯍꯧꯗꯣꯛꯇꯨꯅ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯏꯌꯔ ꯗ꯭ꯔꯣꯞ ꯃꯤꯁꯟ ꯆꯪꯁꯤꯟꯕ ꯍꯧꯈ꯭ꯔꯦ ꯃꯤꯁꯟ ꯑꯁꯤꯅ ꯒꯖꯥꯗ ꯂꯩꯔꯤꯕ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔꯕ ꯃꯤꯌꯥꯝꯕꯨ ꯃꯄꯨꯡ ꯐꯥꯅ ꯆꯥꯕ ꯐꯪꯍꯟꯅꯕꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯑꯣꯏꯔꯒꯅꯤ ꯒꯖꯥꯗ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡꯕꯨ ꯁꯣꯂꯤꯗꯥꯔꯤꯇꯤ ꯎꯠꯄ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯀ꯭ꯔꯥꯏꯁꯤꯁ ꯃꯥꯌꯣꯛꯅꯔꯤꯕ ꯒꯖꯥꯗ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯧꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ UAE ꯂꯩꯉꯥꯛꯅ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯑꯃꯔꯣꯝꯗ ꯌꯨꯔꯣꯄꯤꯌꯟ ꯌꯨꯅꯤꯌꯟꯒꯤ ꯑꯆꯧꯕ ꯃꯄꯥꯡ ꯑꯃ ꯑꯣꯏꯔꯤꯕ ꯖꯔꯃꯅꯤꯅꯁꯨ ꯒꯖꯥꯗ ꯏꯌꯔ ꯕ꯭ꯔꯤꯖ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯔꯃꯟꯅ ꯖꯣꯔꯗꯥꯟꯒ ꯊꯕꯛ ꯄꯨꯟꯅ ꯄꯥꯏꯈꯠꯃꯤꯟꯅꯗꯨꯅ ꯒꯖꯥꯗ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯏꯌꯔ ꯗ꯭ꯔꯣꯞ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯗꯨꯗꯤ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯥꯌꯣꯛꯅꯅꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯅꯕ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜꯁꯨ ꯊꯝꯈ꯭ꯔꯦ ꯉꯔꯥꯡ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯐꯦꯗꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝ ꯑꯃꯗ ꯖꯔꯃꯟꯒꯤ ꯆꯥꯟꯁꯦꯂꯔ ꯐ꯭ꯔꯤꯗ꯭ꯔꯤꯁ ꯃꯥꯔꯖꯟꯅ ꯒꯖꯥꯗ ꯈꯨꯗꯛꯇꯒꯤ ꯍꯧꯅ ꯏꯌꯔ ꯕ꯭ꯔꯤꯖ ꯄ꯭ꯂꯥꯟ ꯆꯠꯊꯅꯕ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯖꯔꯃꯟ ꯆꯥꯟꯁꯦꯂꯔ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ
फ्रांस यूनाइटेड किंगडम पुनः चटमीन गजाद मैम चाब थप फंगनबीदमक चिंजा याउना अतई तोान तोान तेंबांगी पोलमसिंग एयर ड्रॉप तौरगनी हाई लेबाक गजा की मैम तेंबांग पीबगी पैखलीब थबक थौरमसिंग मपुंग फहननब इजेलदसु अकनब मौंग तक्सिनग्रे हाइना पाव असिन मखा तारे गजाद सीजफेयर तौनब हमास अमदी इजेल की मरक्त वरी सानबदा ईरान खुद थिंजिनकी हाइनी यूनाइटेड स्टेट की प्रेसिडेंट डोनाल्ड ट्रम्प फोंदोकी वफम ईरान की फॉरेन मिनिस्ट्री स्पोक पर्सन इस्माइल गहानीना अकनब मौंग यानिंगदब फोंदोक्रे पैलेस्टाइन इजेल की मरक्त मुक्नब लोसिनब पंदमद ख्वाइदगी नौनो वरी सानबदा ईरान खुद थिंजिनकी हाइना डोनाल्ड ट्रम्प मराल सिखिबन ममांग चयलद कतार सानखिब वरी इजेल यूएस की डेलीगेशन अनिमक थोखिदुना सस्पेंड तौखिबन डोनाल्ड ट्रम्प हाइखिब वफम अदु युमफम सुयाव याउदब वफम अमनी हाइना महक मखा तागे डोनाल्ड ट्रम्प मराल सिखिबदु पैलेस्टाइनियन सिंग मयोक्ता इजेल सथबा क्राइम सिंग यूएस यावी हाइना बसी लोसिननब होटनबनी हाइना मगान फोंदोखि मालूमगी तोंगान तोंगान मफमसिंगदा थोकपा थौदोक वाथोक कयागी ई पाउसिंग अमदी सक्नायरबा मियोय कयागी वाखल्लोकसिंगबु मियामदा यौहंदुना मियामगी मिट नाकोंग ओहलिबा इपाक टीवी न्यूज़ हाइबा न्यूज़ नेटवर्किंग यूट्यूब चैनल अमदी फेसबुक पेज असिबु अदोमना लाइक शेयर कमेंट फॉलो अमदी सब्सक्राइब तौबिदुना तुंग कोइना मियामगी सेवा तौबा ngamnanaba सपोर्ट तौबियु हाइजरी।